Lalawolo KCP MC gi mingsin naduna Meeyamdagi namduna Nongmei utlaga kihan khanganba amasung sel loba amasung sel khaiba senaba mioi ani Special Police Commando Khabai Soi Unit ki kangmuna fal pangam le hairi hiram masi matang na phangwa pawgi matung inade ngasi ayo Special Commando Unit Khabai Soi gi OCL Vivekanandana lusingba team amana ngasi nungthil pung 33 makhairom ta ku matamda lamlonggi babu hotel ni manakta leiba SBI ATM booth amagi mapada lamida lakpa gari sing sektawi thabuk sathabada Marutika Swift registration number MN01AG0249 da chingningai oimong lakpa mioi ani khano sektawi thabuk sathaki haire haire mioi ani edu sektaw matamda nongmai yong tongan tongan potlam kaya phongbang ngamdagi makha tana wahang paung sathaki farba mioi ani edu Imphal West district ki leitong makha lekai dagi salam ulen maitai chai kunthra manga apopo biren amade Imphal East district ki khetri mayai lekai dagi Shahid Muzaffar Ali Sai Kuntraganipan Apokpa MD Manawar Ali Kawi Hairi Makhoi ani dagi .32 MK2 pistol ama kap jariba maru taret magazine ani 9mm gi maru ama phangmangam khi makhatana faraba ulen gi masadagi su plastic na saba 9mm gi pistol ama kap jariba nongmei maru ani far pangam khi hairi makhoi ani bu wahang pahong chathabada makhoi ani na KCP MC gi mingsin aduna Chagol tongba amasung lamlagi area da miyam nongmei utlaga sel khaiba amasung chen munba gi thabak sathai haiba khangmangam le hairi makhatana wahang pahong sathanabi damak makhoi ani mei leina police station da kushin na khre hairi